ꯁꯒꯣꯜꯍꯋꯥꯏ ꯃꯀꯨꯗꯣ ꯁꯤꯒ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯉꯧꯕ ꯆꯠꯂꯦ ꯑꯗꯨꯝꯇꯗꯤ ꯈꯠꯂ ꯆꯥꯔꯝꯃꯨꯗꯅ ꯀꯞꯄꯤ ꯀꯞꯄꯤ ꯃꯥ ꯍꯦꯜꯂꯣ ꯑꯦꯚ꯭ꯔꯤꯋꯥꯟ ꯍꯩꯒꯦ ꯑꯅꯧꯕ ꯚꯤꯗꯤꯑꯣꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯟꯖꯨ ꯁꯥꯒꯠꯄꯝꯅ ꯃꯌꯥꯝ ꯂꯨꯍꯣꯡꯕ ꯆꯠꯂꯨꯔ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯦ ꯇꯧꯕ ꯉꯝꯖꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯉꯁꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦꯅ ꯇꯧꯔꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯀꯣꯃꯦꯟꯗ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯤꯔꯝꯃꯣꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯁꯒꯣꯜꯍꯋꯥꯏ ꯇꯤꯡꯅꯩꯑꯕ ꯉꯁꯤ ꯕꯥꯔꯣꯒꯤ ꯏꯟꯖꯥꯡꯁꯤꯗꯤ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯁꯒꯣꯜꯍꯋꯥꯏꯁꯤꯒꯤ ꯃꯀꯨꯁꯦ ꯏꯟꯖꯥꯡ ꯅꯥꯄꯤꯗ ꯍꯥꯞꯇꯕꯤꯗ ꯆꯥꯅꯕꯤ ꯔꯦꯁꯤꯄꯤ ꯑꯃ ꯃꯌꯥꯝ ꯃꯐꯝꯗ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯁꯒꯣꯜꯍꯋꯥꯏꯁꯦ ꯍꯧꯖꯤꯛ ꯆꯥꯝꯃꯨꯒꯦꯀꯣ ꯁꯒꯣꯜꯍꯋꯥꯏꯁꯦ ꯆꯥꯝꯃꯤ ꯃꯅꯨꯡꯁꯤꯒ ꯑꯩ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯈꯛ ꯃꯌꯥꯝ ꯃꯐꯝꯗ ꯑꯩ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯡ ꯃꯃꯥꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣꯗ ꯍꯧꯗꯣꯡ ꯑꯉꯧꯕ ꯑꯃ ꯅ꯭ꯌꯨ ꯃꯦꯝꯕꯔꯅꯤ ꯍꯥꯏꯔꯒ ꯎꯠꯈꯤꯕꯗꯣ ꯑꯗꯣ ꯍꯧꯗꯣꯡꯗꯣ ꯁꯤꯈ꯭ꯔꯦꯕꯀꯣ ꯁꯟꯗꯥꯁꯤꯒ ꯃꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯖꯥꯠꯅꯤ ꯁꯨꯝ ꯑꯣꯟꯅ ꯇꯧꯔꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯅꯥꯄꯤꯒ ꯆꯥꯔ ꯃꯥ ꯑꯣꯖꯔꯤ ꯃꯥꯅꯦ ꯁꯨꯝ ꯈꯜꯂꯦ ꯅꯣꯡꯉꯥꯜꯂꯛꯄꯗꯗꯤ ꯁꯤꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯅꯨꯡꯗꯥꯡꯒ ꯆꯥꯛ ꯄꯤꯖꯕꯒꯁꯦ ꯃꯥ ꯂꯥꯛꯑꯣꯏꯕ ꯇꯥꯖꯥꯗꯦꯕ ꯑꯗꯣ ꯅꯣꯡꯉꯥꯜꯂ ꯁꯤ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯌꯦ ꯍꯧꯗꯣꯡꯗꯣ ꯂꯦꯡꯈꯤꯗ꯭ꯔꯦ ꯀꯧꯕ ꯇꯥꯗ꯭ꯔꯦ ꯁꯤꯔꯦ ꯅꯪꯒꯤ ꯍꯧꯗꯣꯡꯗꯣ ꯍꯥꯏꯕꯗ ꯃꯥꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯌꯦꯡꯉꯨꯕꯗꯨꯗ ꯁꯤ ꯂꯩꯕꯗꯣ ꯎꯕꯗꯨꯒ ꯃꯥꯅ ꯃꯐꯝꯗꯨꯒ ꯐꯝꯃꯒ ꯀꯞꯈ꯭ꯔꯤꯁꯤꯅ ꯏꯆꯥꯅꯨꯄꯤꯁꯦꯀꯣ ꯃꯌꯥꯝ ꯑꯗꯩꯗꯤ ꯀꯞꯄ ꯃꯇꯨꯡꯗ ꯑꯩꯅ ꯊꯦꯡ ꯈꯣꯠꯂ ꯇꯧꯔ ꯄꯨꯁꯜꯂ ꯐꯃꯨꯡꯗ ꯑꯃꯨꯛ ꯍꯤꯞꯄꯒ ꯀꯞꯈ꯭ꯔꯤꯁꯦ ꯍꯤꯛꯑꯦ ꯀꯞꯄꯗꯣ ꯎꯕꯗꯣ ꯅꯨꯡꯉꯥꯏꯃꯟꯗꯅ ꯑꯩꯅ ꯅꯨꯡꯁꯤꯃꯟꯗꯅ ꯃꯥꯏ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯇꯦꯛ ꯑꯃꯈꯛ ꯂꯧꯁꯤꯜꯂꯛꯑꯦ ꯑꯗꯣ ꯌꯥꯝ ꯍꯧꯗꯣꯡꯗꯨꯁꯨ ꯑꯁ꯭ꯋꯥꯏꯁꯤꯗ ꯊꯣꯛꯍꯜꯂꯛꯀꯦ ꯑꯗꯣ ꯃꯥꯅ ꯀꯞꯄꯩ ꯃꯇꯥꯡꯗꯣ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯁꯤ ꯆꯥꯅꯤꯡꯉꯦꯗ ꯏꯆꯥꯅꯨꯄꯤ ꯀꯞꯄꯤꯅꯤ ꯃꯥ ꯍꯧꯗꯣꯡꯗꯣ ꯁꯤꯔꯦ ꯍꯥꯏꯅ ꯀꯞꯄꯤꯃꯤꯁꯦ ꯀꯞꯄꯤ ꯃꯥ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯀꯞꯄꯤꯃꯤ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯀꯞꯄꯤꯗꯨ ꯍꯥꯏ ꯀꯞꯄꯤꯃꯤꯅꯦ ꯀꯞꯄꯤꯌꯦ ꯆꯥꯝ ꯂꯣꯏ ꯄꯨꯁꯜꯂꯛꯑꯦ ꯁꯤꯒ ꯂꯩꯔꯦ ꯃꯄꯨꯝ ꯆꯥꯎꯕꯅꯤꯅꯅꯦ ꯍꯦꯟꯅ ꯁꯦꯡꯅꯗꯤ ꯆꯥꯝ ꯅꯝꯃꯛꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯈꯔꯗꯤ ꯆꯥꯎꯋꯦ ꯑꯗꯣ ꯃꯀꯨꯗꯨꯅ ꯁꯤꯔ ꯂꯩꯔꯦ ꯁꯒꯣꯜꯍꯋꯥꯏꯁꯦ ꯊꯥꯡꯒꯠꯈꯤꯒꯦ ꯃꯁꯤ ꯍꯥꯟꯅ ꯑꯝꯇ ꯊꯣꯡꯈꯤꯒꯦ ꯃꯌꯥꯝ ꯁꯒꯣꯜꯍꯋꯥꯏꯗꯣ ꯊꯥꯡꯒꯠꯂꯝꯃꯀꯥꯟꯗ ꯑꯩ ꯆꯦꯅꯝ ꯂꯦꯟꯕ ꯊꯣꯛꯂꯛꯏꯅꯦꯕꯀꯣ ꯅꯨꯡꯁꯥ ꯈꯨꯠꯁꯥ ꯌꯦꯡꯉꯨ ꯈꯨꯠꯁꯥ ꯑꯃ ꯇꯧꯔꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯍꯦꯛꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯅꯩ ꯁꯥꯕꯤꯗꯨꯗ ꯍꯧꯔꯦ ꯃꯌꯥꯝ ꯑꯩ ꯁꯒꯣꯜꯍꯋꯥꯏꯁꯦ ꯃꯨꯜꯂꯛꯑꯦ ꯀꯨꯀꯔꯗ ꯑꯣꯏꯅ ꯀꯥꯞꯊꯣꯛꯑꯦ ꯈꯥꯡꯗ ꯐꯨꯠꯂꯒꯗꯤ ꯍꯥꯎꯕꯅꯦ ꯑꯗꯣ ꯀꯨꯀꯔꯗ ꯑꯣꯏꯅ ꯀꯥꯞꯊꯣꯛꯑꯦ ꯈꯥꯡꯗ ꯐꯨꯠꯂꯤꯕꯗ ꯃꯇꯝꯗꯣ ꯀꯨꯏ ꯆꯪꯕꯗꯣ ꯑꯩꯅ ꯀꯨꯀꯔꯗ ꯑꯣꯏꯅ ꯑꯗꯨꯝ ꯐꯨꯠꯆꯜꯂꯦ ꯀꯨꯏ ꯃꯇꯝ ꯃꯥꯡꯍꯟꯗ꯭ꯔꯕ ꯑꯩꯅ ꯑꯩ ꯍꯥꯞꯆꯜꯂꯒꯦ तेजपात आणि मुंगे खाता लगे मुरु अकंग बजा में गंदे शिकरा यांचे खाता लगे ꯂꯣꯏꯔꯦ ꯑꯩꯒꯤ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯁꯦ ꯍꯥꯎꯒꯗ꯭ꯔꯥ ꯃꯌꯥꯝ ꯑꯩꯗꯤ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯑꯉꯥꯡ ꯑꯅꯤꯁꯨ ꯑꯩꯈꯣꯏ ꯃꯄꯥꯁꯨ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯂꯣꯏ ꯄꯥꯝꯃꯤ ꯁꯒꯣꯜꯍꯋꯥꯏ ꯊꯣꯡꯕꯁꯦ ꯂꯣꯏꯔꯦ ꯁꯒꯣꯜꯍꯋꯥꯏ ꯃꯀꯨꯗꯣ ꯁꯤꯒ ꯂꯩꯔꯦꯕꯀꯣ ꯑꯗꯣ ꯁꯤ ꯃꯤꯛꯁꯤ ꯖꯥꯔꯁꯤꯒ ꯁꯤ ꯍꯥꯞꯆꯤꯜꯂꯒ ꯒ꯭ꯔꯥꯏꯟ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯤ ꯑꯝꯇ ꯍꯥꯞꯆꯤꯟꯈꯤꯒꯦ ꯁꯤ ꯍꯥꯞꯆꯤꯟꯕ ꯂꯣꯏꯔꯦꯕꯀꯣ ꯁꯤꯒ ꯍꯥꯞꯇꯣꯔꯤ ꯄꯣꯠꯁꯤꯅ ꯁꯦ ꯁꯤꯡꯒ ꯍꯥꯞꯄꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯁꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ 3 ꯁꯤꯡꯒ ꯍꯥꯞꯄꯒ ꯁꯤ ꯒ꯭ꯔꯥꯏꯟ ꯇꯧ ꯂꯣꯏꯔꯦ ꯑꯗꯨꯒ ꯍꯥꯡꯗꯣꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯤ ꯂꯩꯔꯦꯕꯀꯣ ꯁꯤ ꯕꯦꯁꯣꯟ ꯈꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯃꯆꯨ ꯈꯔ ꯍꯥꯞꯆꯜꯂꯒꯦ ꯆꯥꯃꯁ ꯃꯆꯥꯁꯦ ꯈꯔ ꯆꯥꯃꯁ ꯈꯥꯡꯉꯩ ꯑꯃ ꯍꯥꯞꯆꯜꯂꯦ ꯈꯤꯇꯪꯈꯛ ꯍꯥꯞꯀꯦ ꯖꯤꯔꯥ ꯆꯥꯃꯁ ꯑꯃ ꯃꯆꯥꯁꯦ ꯁꯤ ꯃꯆꯥꯁꯤ ꯑꯃ ꯍꯥꯞꯆꯜꯂꯦ ꯊꯨꯝ ꯑꯗꯣ ꯁꯤ ꯐꯖꯅ ꯇꯣꯠꯄꯤꯔꯅꯤ ꯁꯤꯒꯤꯁꯦ ꯖꯦꯅꯝ ꯍꯥꯞꯆꯟꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯩꯗꯤ ꯍꯥꯞꯄꯔꯣꯏꯒꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯔꯒꯦ ꯑꯩ ꯕꯦꯁꯣꯟꯁꯦ ꯈꯤꯇꯪꯗꯤ ꯂꯤꯛꯀꯗꯧ ꯃꯥꯜꯂꯦ ꯑꯇꯩꯁꯨ ꯂꯩꯇ꯭ꯔꯕ ꯁꯤ ꯑꯗꯨꯝ ꯍꯧꯔꯗꯝꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯔ ꯉꯥꯏꯍꯥꯛ ꯊꯝꯃꯒ ꯁꯨꯝ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩ ꯁꯨꯗꯥ ꯍꯥꯞꯄꯧꯗ꯭ꯔꯦꯕꯀꯣ ꯁꯨꯗꯥ ꯈꯤꯇꯪꯒ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯨꯟꯅ ꯇꯣꯠꯂꯦ ꯑꯗꯣ ꯍꯧꯅꯕ ꯇꯧꯔꯒꯦ ꯈꯥꯡꯁꯤꯅ ꯊꯥꯎ ꯌꯥꯝ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯅꯥꯀꯟ ꯊꯥꯎꯁꯤꯁꯨ
बेसन खरा लिखिबगी खरा नप्पदी वाले इसे बेसन से खितंग खक नम्मदी फदवा बेसन दुसु लेहौद्रबा दुना खरा सिना नप्पदी खितंग वाटपदंग तौरे चले कलर दी उबुदा मुरई नरा चला फजबा वाटपनी तो जिउ चारगदी याम हाउवा चले मैम चो अमतक ट्राई तौर येंबियो जाम हाउबनी थाउसु याम चंगदबने से हाइदी हिंजांग नापीदा ता हापा नतना कोइनासु चाबा याय हाइबदो याम सिनेबा हाउबनी मैम चो ट्राई अमता तौर येंबियो हाय मैम जी खै मैम चाक चागे तौरी खै जी सिगा सगलवाई थोंबको दसे थबी चा दे अमेबी तिलो लेबू दसिना ममान तब न्यू रेसिपी nga के रेसिपी नमा छगुलाई मकुगी बोरा न्यू रेसिपी हाउब्रा जेंगो मागी न्यू रेसिपी से नो स्कूल लेके हलक पर सुमाइगा तो थोंगनगा थमंबसे हराउरा नो अपाम हिजांगा थोंगंबसे मैम तो ट्राई तो भी हो गया कहीं दुजा सुगलीदुना सारीरा मोरक सारीरा नत्र हिजांग सारीरा चाक से साग सारीबा चाक ले तै हो नानो मिसी तो त खल्ला खल्ला चारमुना जन नाम त खल्लौदना तंगदे नाम खटपड़ा प्रैक्टिस सही तरह प्रैक्टिस लेत्रा कहीं सक्साबद नंग का फरफर का हाइदना हाँ बोला हाउ कहीं पुना हाउइदा बोला से यो लोचना बताउरसे जang ju jam haro me ngasi ki video sidi mutang sai se lo senja ke मैम नेक्स्ट की वीडियो थी ना ngasi mutang sai bye बाय